Miss Paodam tabi bu khwai punamak pu Reena Naorem na han mamukta taram na okchari loinana khurumjari ngasi ki marui pauda Manga suba Manipur Statehood Day Women's Polo Tournament ngasi Chief Minister N Biren na hodokre Puya mai thakiba chahi chani mogra mathoi suba ningsing thoram pangthokre loinana G-Set 30 ngasi mai pangna launch tawkre Mapungoi ba pawmuk pijari Manipur Government ki Tourism Department amadi All Manipur Polo Association sinduna ngasidagi mga suba Manipur Statehood Day Women's Polo Tournament Imphal gi mapal kangjibungda Chief Minister N Biren na athoiba mitung oiduna hodokre Tournament asida Great Britain, United States of America, Egypt, Indian Polo Association, India amadi Manipur na sarukyari ngasi tournament hodopagi thoramda Fisheries Minister and KIC Wangoi AC gi MLA Olukoi Saitu AC ki MLA Ngamthang Hauke Principal Secretary Tourism PK Singh Commissioner Yas Bobby Waikom Director Tourism WE Bohol tongan ba country singi delegate Singh Su Saryaki Tournament ki ngasi ahoba numita Great Britain amadi India Polo Association ani na sanabada Great Britain na Indian Polo Association bu mapal suino da thoikre Thoramgi thoiba mitung oikiba CM N Biren na polo sibu promote tawna ba pandamda Manipur lengak na Haingangda Marjing Polo Complex Sengbatle Miyamna su yelongai dagi leraklaba poni sing asi ngakpi senbi duna thamna bagi apamba fongdorakli It is our belief that we get the game of modern polo to the world from Marjing. As part of our constant endeavor to promote polo, we have developed the Marjing Polo Complex at Haingang with funding assistance from the Government of India. This will go a long way in serving our indigenous polo. In the coming years, the Marjing Polo Complex will have catered to the needs of this novel game. In the coming years, we expect this tournament to have bigger participation from other polo playing nations, including sponsorship and viewership. Lastly, I hope that the players will enjoy playing polo at all these polo grounds in the world. Observation of Matru Bandana Saptaha and Poshan Ma Thoramda Best Performer Takrava Singhi Award Yenthopagi Thoram ngasi Tribal Research Institute TRI Chungmairongda Social Welfare Minister Srimati Nemcha Kipjena Athoiba mitung oiduna pangthokre Award category Singdi Best Deputy Commissioner, Best District Program Officer, Best Child Development Project Officer, Valley and Hill, amasong Best Supervisor, Team Valley and Hill, Yauri. Thoramadu Thoiba meeting Warol Piraduna Minister Nemcha Kipjena, Award winner, amasong Matru Bandana Sapta, amasong Poshan Ma Thorambu, Mai Pangna Pangchokpa, Ishagi Wajabat, Tidaba, Tabak Taukiba, Social Welfare Department ki officers sing amasong officials sing Thagaladuna Haikibada, Mioibagi, Sebato Bahibasi, Ishorgi Sebato Bani, Aduna, officials sing na Department Nasiki Makada, Miam Gidamakta, Paikaliba, Skim sing, Transparency Labor, Bias Laitana, Miamda, Yahun Gatabani, Social Welfare Department Nasi, Miam Gipunsi gi Saruk Singh da Hakteng Nana Tabak Toriba Department Namani Haiki. Minister na makataraduna Department Nasiki, Skim sing, amasong program sing, grassroots level dagi mai pakna paikhatpada Angalwadi workers sing so yamna maruiba role lawi haiki ngasigi thoramaduda Principal Secretary Social Welfare Government of Manipur Bulmulmang Volman amasong Director Social Welfare Government of Manipur ngangom utamna akhanaba michung amasong thoramapu oiki kanaba logani haibagi knowledge mipum kudingmakta lehanba ngamle pumnamak ase Thawai Hatsal Yauna Tabak Tobiriba Deputy Commissioner Singh, District Program Officer Singh, Child Development Project Officer Singh, Supervisor Singh, Anganwadi Worker Helpful, Amadi Social Welfare Department Officer Singh, Creative Treasury, Prayer di Seba Toba, Haibasi, Ishodi Seba Tobaga, Mani Hanaribani.
International Observation Committee on Puya Maithaba Ikop Kanglai Pakna Sinduna Puya Maitha Kibagi Chahi Chani Mogdraga Mathoi Suba Ningsing Thoram Ngasi Wakchingi Kulumdoi Nipanba Irai Numita Mayang Imfalgi Uchiwada Laiba Ibudo Pakhangba Laikol the Pangtokre Thoramasiki Mangwainana Ayupung Nipal Taba Matamda Kangla Utra Mamangda Puya Miko Bagi Thoramga Loinana Lekidraba Maicho Maino Singi Mafamda Kon Bagi Thoram Ama Pangtoki Puya Maitha Bagi Thoramga Mari Lenana Ikopna Chahi Kudingi Piduna Lakpa Maicho Ningsing Mana Amadi Chingmitami Nungsi Lipun Mana Chahi Asigi Oinasu Kudol Tamki Mana Fankrabi Mioy Sing Adu Maicho Ningsing Manada Jiribangi Lairembi Lekai Ward number 1 Dagi Hamom Dhani Amadi Chingmitami Nungsi Lipun Manana Senapati District Ki Ngamjo Village Dagi and Benjamin Chauda Kusinaki Thoramasiki Sarwama Waina Ningthau Lesemba Sanazao Bana Tha Sigi Chechat Taraga Taruktagi Machu Tareki Firal Tangkai Chingtarakpadu Mapung Oina Chingkaki Tungda Thoiba Mitunglen Oina Saruya Kiba Manipur Ningthau Lesemba Sanazao Bana Haiki Bengali Mayekta Ladiba Mamalyam Laba Lairik Sing Asi Mite Mayekta Ontokna Ba Ikoi Punna Thaudang Luminasi Aduga Lengang Nasu Hiramasida Henba Midyang Changbiduna Bengali Mayekta Ladiba Lairik Sing Asi Mite Mayekta Ontokna Naba Honabiu Haiki Puya Maitha Kibasi Chahi Chaniga Mogdra Mathoi Sure Adubu MNF Amadi Ikopna Thoram Pangthorakpadi Ngasidagi Chahi Nifugani Thoi Khakta Ngairi Aduga Puya Maitha Kibasi Yamna Nuaitaba Thaudo Amani Loinana Thaudo Asi Kanagumba Amada Amuhanna Thoktaba Oirasanu Haina Ningthauna Fongdoki Puya Maitha Bagi Thoram Aduda Ikopki Convener Namoijam Tomba Herikongi President Longjam Ratan United Manipur Muslim Welfare Department Development Organization ki President Anwari Nurjahan Manipur State Sumang Lila Council ki President Purnimasi Maichau Ningsing Mana English ngani taraga taruki awardee S Ayangba Chauba Madi Senapati District ki Chirong Village ki Chief M Timothy Su Saryaki January Tarahumdoi Dagina Taratare Faubada Lebagasi ki Mafam Kayada Kuntramathoi Suba National Road Safety Week ki Palan Pangthong Nabagumna Directorate of Transport ki Meeting Makada District Transport Office Thawal Nasu Pal Thorom Masiga Mari Lenana Miamda Traffic Rule ki Wakal Tahanba Gari ki Rally ama Chakre Traffic Osi Thawal MD Benjamin Amadi District Asida Ladiba Gari Owners Amadi Driver Association ki Mihut Kyana Yaduna Drive with Care Life has no spear have a team District Asigi Mafam Sin Mathungna Chathakiba Gari ki Rally adu Thawal NRL Pam Mamangdagi Lamtharaduna DTO Thawal Karam Naresna Phongdorakpada ngasigi gari gi masing yamkhalakpa amadi mi chinbagi chang asi hengalakpana maram oiraduna accident thokgi chang su hengalakli base kharadang oirabasu hanthanba ngamnana ba miamda traffic ki rule kayabu khanganba amadi motor vehicles amendment bill 2019 gi guideline matungina niyam lana gari thauba matamda fangadaba penalty kaya du miamda wakhal tahanba oina ngasigi thauramasi pangthokpani phongdoraki Amaromda Technopol District Police Amadi Traffic Control Police Manipur Anina Kusamnaraduna Thoramasing Asi More de Supangthokre Thoromaduda Technopol District Deputy Commissioner M. Rajkumar Traffic Control Police ki SP Sharma Koishnam Technopol SP TH Bikramjit ADC members Chenaiba Haukif Amadi ASP Traffic Control Joyras Yumnamna Maruiba Mioy Sing Oiduna Pangthokpa Thoromaduda DC Technopol M. Rajkumar na Phongdorokibada More Town Manungda Thokiba accident kaya amadi victim singna FIR na chingba mari leinaba department singda registered oramdabana khudongchadaba kaya ama mayoknari haiki SP Technopol TH Bikramjina Phongdorokibada mafam ama fajahanbada traffic rules and regulation ase ningthina chatpa mathautai maramaduna aikhoi punna honaminaduna border town more sisu fajaba mafam ama oinaba honaminasi haiki Thorong Mari Lenana SP Traffic na More Police Station ki Traffic Unit ki in charge da Traffic Reflecting Jacket aduga Traffic Control Lights amadi Traffic Cap na chingba kaya amasu kosinaki Thorong madu ki sarwa moina Civil Society Organization ki leaders sing aduga Imphal More lambida cheliba tongan ba gari kaya gi drivers sing association ki members kaya ga traffic rules and regulations sing ki matangda interaction program amasu pangthoki Amarom Dasu Kakching District Police na Sindona Soraching Wang Madalaiba
Sora High School gi ground da thoram asi pangthokre road safety ki paudel puba two wheeler gari singi rally amasu chatkre ngasigi awareness program aduda SB Kakching Victoria Yenkom Kakching Jila Parishad ki upa adhyaksha MD Nazimuddin additional SP Law and Order Kakching Lukhomang Khongsai Kakching Police Station ki OC Akoijam Premjit ex Jila Parishad member Nurnganbi Anjuman Nasrul Islam Soragi Sadar Mufti Abdul Rahman atai mioi kyasu sarbyaki Awareness program aduga mari leinana SB Kakching Victoria Yenkom Traffic Control Police Kakching gi Head Constable and Samu atai mioi kyana wangangki road safety ki paudel puba gari macha gi rally amasu palildagi sora phawbada chatki Additional SP Law and Order Kakching Lukhomang Khongsaina lamthakiba rally aduda Social Development Organization SDO Palel Youth Volunteers Association YWA duga Palel Kakching Lamkhai Bazar Business Welfare Board Kakching District Police aduga BDF ki kangbu su saryaki Lions Club International ki founder Melvin Jones ki mapong nomit thoronga mari leinana Lions Club of Kakching Greater nasu ngasi Kakching gi lairaba imung yangkhaida chananaba cheng yanthokre Kakching District ki Kakching sangayumpham da leiba Seska Community Hall da pangchokhiba thoromaduda Naorem Munal Mite Second Vice President Lions Club Kakching Greater na phongdorakpada Lions Club Kakching Greater gi thomi singna magi angamba sel puthokna duna Kakching Municipal Council gi Ward Taraga nithoi da leiba khangatlaba leitar lairaba singda nomagi chara mata warabasu haiduna cheng kilogram manga pibani makha tarakpadasu leitar laira singi tengbang asi pinanna ba hona khigani phongdorakhi Lion P. Sampha, Lion M. Rajkumar, Secretary, Lions Club of Kakching Greater, Lion M. Mago, Lion N. Premananda, Lion KSI Saratsu, Thoromaduda, Saryaki. Ikoi lamdam sida yam laire leitaba singduda ikoi ngamjaba khar khaktang mating pangnabi namakta ikoi Lions Club of Kakching Greater ki member singa ikoi contribute tawre haraga ngasi Kakching ki lairiba wa 12 sidagi ikoi na member family beneficiary 40 ka khangat chari haraga makoi da 100 kilo manga yentok tabagi program ni adu ikoi na paikat chari program asi ikoi mathang chahida di hena mapung phana chauna pangthok sagena khanjai masida Kakching ki lairiba praja sing loinana lamdam sigi praja sing mateng pangbiu haina District Administration Thawalna Nehru Yuba Kendra Thawalga Kusamnaduna Paddle Your Way to Fitness Haibatim Cycle Day gi Thoram Pangthoktuna Cycle Rally Masakre Duga Cycle Rally Adu Nongmaitem Bandana IAS DC Thawalna DC Complex Thawaldagi Flag Off Tawduna Lamthaki Cycle Khongchada dugi Matangda and Bandana DC Thawalna High Healthy India gi Makada Miyamasi Masamau Fana Thamnaba Amasung Government of India gi flagship program sing Haibadi Beti Bachao Beti Parao One Stop Center gi kanabasing miyamda paudel piduna awareness pinanaba pangthokpani haina phongdoraki rally adu DC complex taki laglaga National Highway 102 da chalaga wangbal faubada chathaki hairi isina cycle rally sideda kugi fitness hena mi sibu hena fit oy by healthy India gi makhada aduda dawzaba rally ni aduga masigi tanja silawzaraga atopa scheme flagship program specially kugi beti bachao beti parao one stop center aduga kugi pokso related sugumba awareness campaign may amama kugi ngasi tawzagani aduda ngasi rally sideda yobiri ba kudimapu ai kai kumna ba thagat pa phongdok sari aduga print and media gi isin tawsna su general public dasu masigi program sing masigi kugi scheme mayam si spread of view haibagi kudok sabu sai dawzari Ikop Ningthau amadi Khangabok khul ani ki marakta leinariba marida mapungoina leiba Manipur Police Wireless da Inspector oina Thaukuramba Khangabok Part 2 mayai lekai digi Laisram Tomba Khumanna iba Khangabok amasong Ikop Ningthau Puya Kauba lairik ama haunabi matungina Manipur gi Iningthau leisemba sana zawbana phongkre Khangabok Part 2 mayai lekai da leiba Lainingthau Club Community Hall da pangchokhiba lairik phongbagi thoram aduda Khangabok GP gi Pradhan KH Ras Mohan Ukal gi Convener M Navachandra aduga apunba sanamai pakhangba Lining Look ki Vice President L Fulomite Pradhan N Mala Pradhan Opendra Hanagi Pradhan M Manglem Associate Professor Dr. KH Jogindro Madi KH Syam Kanhaisu athoiba mitung singwaina saryaki Joint SSA amadi Ramsa Teachers Association na chalibatha sigi tang 12 dagina indefinite cease work strike amadi sit-in protest chatharakhiba ngasi sumakhata na khongjang asi changchele banbaya badi hariba SSA amadi Ramsa oja singna tolop
था तरु गवर्नमेंट ना पिथोक पिदबदगी खोंजंग असे हौखिबनी ngasi कक्चिंग जोनल ऑफिस तसु एसएसए अमदी रमसागी ओजा सिंगना सिरिन प्रोटेस्ट जथखि प्रोटेस्ट अदु दा सरुक याखिबा ओजा नोंमाइथेम रॉकेट ना फोंदोरखिबदा एसएसए अमदी रामसागी बैनर मखा लौखिबा अतोपा ओजा नतब एम्प्लॉय कया अमदी ngasi सरकार ना रेगुलाराइज तौबिखरे लोनना मखोइदा चप चाबा मखोइ अधिकार पिबिखरे अदुगुमना अखोइसु मरि लेनबा अथॉरिटी ना अखोइसु चप माना मियेंग दा थंबियु अमदे अखोइदा अदुगुनबा एम्प्लॉयमेंट की राइट पिबियु अखोइ अफबा ओजा ओइदुना स्कूल फंक्शन में मिशन नसिदा हेना लाइवन शेयर लौदुना छात्र खुनाई असिगी दम अखोइ कतोक जगे हाइबसे आइना मयांग मौसलगा हाइजबने मैहोरोलदगी लेप्तना चथरगलिबा चाइ खुदिंगी पांथोकनरकपा लाइगी थौरम अमा ओइरिबा इम्फाल ईस्ट की यारिपोक टॉप चिंथादा लेबा इनामुंग पाट ताबगी थौरम ngasiदगी हौख्रे दुगा थौरम अदुगी नुंगी ओइबा वारोल पिरदुना टॉप चिंथा लाइक कमिटी की प्रेसिडेंट माइबम नोदिया चाना फोंदोरखिबदा इनामुंग पाट इन ताबा हाइबा थौरम असी मैहोरोलदगी मतमदगी लेप्तना चाहि खुदिंगी चथरगलिबा इबुदौ नोंपोक निंगथौ अमसुंग इवेंटदौ पांथोइबिगी ओइबा लाइगी थौरम अमनी दुगा मसी वाखलोंदी खुलसिंगदा अनायेक यावदबा चाहोंग होंबा याइफबा ओहेन बिनाननबा पांथोकपदे दुगा पाट इन ताबगी थौरम असिदा टॉप चिंथागी नोंपोक निंगथौ अमदी पांथोइबिना कोलिबा खुलसिंग हाइबदी लाइमनाइगी यारिपोक थोंखोंदगिना टॉप चिंथा लाइजिंग फावबदा लैरिबा खुंजासिंग खक्तना सरुक याबा थौरमनी दुगा मसिदा थाइनादगी मैतै सिंगना चनरकपा थाइनागी nga फाबगी मोंग खक नतना लाल नुपा इन चिंगबा अतै मखलगी nga फाबगी पांबै सिजनबा यादे हारि पाताबगी थौरम असे नोंमाइजिंग नुमित फावबदा चथगनी हारि तमेंगलोंग डिस्ट्रिक्ट की तौसेम सब डिवीजन की मनंग चना लेबा फाइटोल यूथ क्लब पीवाईसी लिंखतखिबा चाहि हुमफु सुबगी डायमंड जुबली ngasi डायमंड जुबली सेलिब्रेशन कमिटी ने सिंदुना पीवाईसी प्लेग्राउंड दा पांगथोखरे थौरम अदुदा इलेक्टेड मेंबर एडीसी 10 फाइटोल कॉन्स्टिट्यूएंसी हेडलिंग दौगलना अथोइबा मिथुंगलेन अदुगा सोशल वर्कर एसके थादौना थौरमपु अमदी आईआरएस टी जेम्स जिंक्शन ना अखनब मिथुंगलेन ओइना ताइस्ट फमकी थौरमगी मनुंगसना अथोइबा मिथुंगलेन ओइखिबा हेडलिंग दौगलना जुबली स्टोन माइखुम हांगदोखी अदुगा फाइटोल यूथ क्लब की जनरल सेक्रेटरी हेनलानसंग जिंक्शन ना क्लब असगी हिस्टोरी पाथोखी थौरमगी अथोइबा मिथुंगलेन ओइखिबी हेडलिंग दौगलना थौरमगा मरी लेना वाफम के आसु फोंदोखी थौरम असी खुंजासिंगना बाइबल की जेनेसिस चैप्टर 32 अदुगा वर्स 2 के कोट महना इम हाइबा सिगी चिमदा पालन तौखी थौरम अदुदा पास्टर्स विलेज चीफ सिविल सोसाइटी ऑर्गेनाइजेशन की लीडर सिंसु सरुक याखी थौबाल पुलिस टीम अमदी अलादा की अपुनबा खुदपो अमना ngarang लिलोंग माइरेन खुलदा ड्रग ललोनबा मियोय अमा एमडी थेम्बोंग चाहि कुंट्रा अपोकपा एमडी रॉक्सन अली फानना बहोना बदा मफम खंगदना कापथोरकपा डबल बैरल की मरुना पांदुना लेखिद्राबा लिलोंग चौबोक माइरेल खुल मखा तथबी लेकाइदगी एमडी सजित चाहि कुनगमापल अपोकपा एमडी आजाद मिसिग मरी लेना ngasi लिलोंग चौबोक माइरेल खुलदा मियांगी ओइबा मिफम अमा पांगथोखरे दुगा मिसि असिगा मरी लेना जेएसी अमसु सेमदुना जनरल स्ट्राइक यावना वारेक फेया लौखरे हाइरि लिलोंग म्युनिसिपल काउंसिल एलएमसी वार्ड नंबर 7 की काउंसिलर अब्दुल कलाम एक्स चेयरपर्सन एमडी असददी अदुगा अमुको की प्रेसिडेंट एमडी इबोसना मकंगमयुम अमदी एलएमसी की मेंबर एमडी अब्दुल सामदना मयाई तांबल लौदुना पांगथोखिबा मियांगी मिफम अदुदा सिविल सोसाइटी ऑर्गेनाइजेशन कया रौको अमुको अमसो लिपुल आस्पो आईटी अमदी लेमिडोगी मिहुत कयासु सरयाखी अदुगा मियामना मिसी अदुबु पेंदबो वाफम कया फोंदोनारखिबगा लोइनाना थौदोक थोलिबा मफमदा पुलिस पर्सनल सिंग लेना मरा लेब मियोय फाब ngamdabbu pendaba kaya phongdoknarki duga miyangni mifamna JC ama sembaga loinana mara leirabasing leikaida matam chupagi lehendaba duga makhoigi maral mathum sing adu lekhidraba sajit ki imung manungda sinaba duga chenariba miyoy sing pungkun marigi manungda puthoktuna matik chabadani phanghanba amadi phaduna puthokpa ngamdrabadi lagliba tha sigi tang 18 gi ayuk pung 6 tagi National Highway 102 da pungkun mari general strike zathaba haiba warep manga lawkhre hairi misi asida chenariba miyoy sing laikai asidagi matam supagi oina tanthokhiba kaiguma pungkun marigi manungda Senariba Miyosing Padaba Tarabadi JSC against the brutal killing of Muhammad Saji Khan
Lirong Mairel Kunna Lamdam Asida Leiriba CSO Singa Tanaraga Pung Kunmarigi National Highway 102 strike Sathagani Maha Subawareta Muhammad Saji Khan Harpadas Senaba Mara Leva Mioi Adugi Maral Matum Puramak Sikraba Saji Khangi Leuriba Mahaki Nupi Amadi Masada Pi Bahaina Letnare ISRO GSAT-30 satellite ngasi mai pakna launch tawkhre tuga India gi high power communication satellite GSAT-30 France Guinea dagi ngasi ayu angan bada launch tawkhibani KG lising ahum chahum yankhai taret lumba GSAT-30 satellite asida 12C amasong 12 ku van transponder sing yauri Indian Space Research Organization ISRO na phongdorakhibada satellite asina Indian mainland amasong Ithat Singh coverage tawani loinana Gulf Lebak Singh Asian Lebak Singh amasong Australia faubada extend tawani communication satellite asi chahi tara manga thabak tawani hairi Nirbhaya case ta maral leiraba mioi sing ado hananabagi anoba numit February gi amada lepkhre aduga anoba warenda du President Ramnath Kovind na maral leiraba misak ama oiriba Mukesh Singh na tharakpa mercy petition ama yakhidraba matungda thorakpani aduga Trial court nadi Binay Sharma Mukesh Singh aduga Akshay Kumar Singh amasong Pawan Gupta bu January kungani choida Delhi gi Tihar jail da thoriyan dona hananaba order tokhiba cheyolama mamangda laukthokibani adumoinama hatkadaba numit mangani gi mangoinana marchi police ki wafam lekhai tadriba phawbadi hatpagi thabak adu lokhatpa yadabana anoba numit ama Tihar jail gi official singna nirakhibani duga mara leraba mioy ahum nadi marchi petition sing adu Tharakpa Leitribani aduga Krista Kumja English ngani taragani thoigi December taraga tarukta chahi Kolumdoi Sukhrabi medical student Nirbhaya bu gang rape tawraba matungda thina ot nairaga bastagi undoklam khibani aduga Nirbhaya December 18 da Singapore gi hospital amada lekhidabani aduga tamchiraba thaudok aduda chenaba mioi taruk phagatki aduga mioi ama oiriba Ram Singh di wild chatharingai manungda jail manungda tharuyanduna sijaki Thaudok thokpagi matam aduda mioy amana chahi taraga nipal sudri haiduna reform facility amada chahi ahum thamluraba matungda thadokhrabani sanabagi pauda All Jiribam Sports Association as Jiribam Sinduna Jiribam High Secondary School gi playground da January gi tang ahum dagi team tara tarungna saruyaduna sanaba haukiba First Moirangthem Judy Sandra Memorial Invitation Football Tournament 2019-20 gi ngasi sanakiba quarter final league ki second match da JBFC Gilgal Jimbo Yamna Laina Jury Police Team Goal Taraga Nichoi Suno the Mighty Pikre Duga Hayang quarter final league ki Mari Super Match da Sunrise Club Kadam Tala Madi BBU Barak Circle Team ga Sanaragani Hari Aroibada Maroy Pau Umhana Pizari Mga Suba Manipur State Day Women's Polo Tournament ngasi Chief Minister and Biren Nahodokre Puya mai thakiba chahi chani mogra mathoi suba ningsing thoram pangthokre Loinana GSAT-30 ngasi mai pangna launch tawkre ngasi damak tari MS Paodam loisinjari myam bomo na krumjari